Hello, I giving baboy na may rakpam. Nahanam pamas the Esorgi wapau tana bagida maglak piba ang sigida magkatagachari. Agi prathna di nahak na takdir ba wapau ang sige mapal na Esorbu hinanung siba amasung mahaki mi aduga mahaki singlup hinanung siba sini. Diba hak na nahaki na pamda noluk choning ba dudi nahak na takdir ba wapau asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapau sige mapal na. Nahakising lupa hinanung siba, nahakising luching mo singbu hinanung siba, adu quite maru oina, Esorgi matik mangal kita magtihingba punsi da chakot pa adu, eki pradhana ni. Ibang umaki wapaw, taminas. Kaya na Ephesians pandu mga pada nipan dagina tara marid hangdopi. Ephesians chapter 5 verse 8 to 14. Marni na koi matam amanda amamboirami adu hojik na koi ibungo da mga noire. Mga ngi masasingam na chatlu. Marni thawai gi mahidi maram pumakta apaba dharma chenba amasung achumbani. Ibang pelhannaba adu munna khallu. Amambagi mahiyanda bathabak yauraganu madugi mahuta aranbasing adu phongdok. Maramdi makhone lona tori bathabaksing adu haidok pa phau ba ikainingai ni. Adubu mangana phongdok matamda hiram khudingmak uba ngami. Maramdi uba ngamba khudingmak asi mangagi mapalne. Maramdi mahang hai tumliba nahak yahuro. Aduga asibasingi maraktagi hogatlo. Khristada nahaki nathakta nganbigi pranados Prabhu eikhoi hanagumna nahaki wahai da lakchari adu nahaki wahai si khangjanaba amasung ase eikhoi thamoi gi aphaba leihau gi jaga da tajadana mahai yanjana bigidam gi Prabhu eikhoi na nangondagi mateng ni jaba natana eikhoi gi pambai karim tlete maram aduna nahaki na mangda nangi mateng ni janaba lakchari Prabhu eikhoi bateng bangbi Prabhu ngasing nimte Ephesians pandu mangagi pada mari digna tara mari phauba sina thajabo eikhoi eikhoi khudingmak na hak na tauhaningba amsung khanghaningbadu mayek sengna eikhoi takpi adu Prabhu suna ki wahai asigi mapalna eikhoi na chumdam sung sengna khangjabagi mapalna Prabhu eikhoi gi papsing utpi adu haiba papsing da yazana ba thamoi khode pinabi adu haiba papsing adu pungning hongnana ba pangal pinabi adu hongningbagi apam su khode pinabi adu na ki wahai asigi mapalna Khristada eikhoi da utpi mahang eikhoi gi mak to bikraba thabaksing mayek sing eikhoi utpi mahak pu nungsibe henga hanbi nahak pu khorang henga hanbi adu haiba khuding mak sing asigi mapalna eikhoi bana sana pa Jesus Christ gi saktam do onthokpi adu asigi mapal nahak na wangsuna eikhoi na nemsuna ai hak na nemsuna Jesus Christ gi mgini zerbine amen eikhoi na Ephesians gi na verse eikhoi Ephesians bandu manga gi pada Tare pa ko nen ne mina krema mangin ng wising pau pata aduga hairi ba sida ko na tongan mamong da Ephesians ne na ba si ko na mina ko matam da ningthi zarba achumba mayama mai ko na tamin nei aduga ko na khangmine ko pun nei yengmine aduga ko pun umine ko aran ko mi ningthi zarba achumba Esorgi achouba nungsiba aduga mahaki tung ilaba mi sing da mahak na pinabirba pangal adugi mapal na thajab amo in ekhoni hingpham thokpa punsi matang isn't it announcing Esorgi wahai asina eikhogi punsida pigadoba awaba natragana eikhogi punsi hena sokhongadoba maram amata leite ibung mahak na mahaki wahai da tawdana wi damak haikraba khudingmak sing se eikhoi na mahak ki mapal na hena nungai na bangakane eikhoi gi ason basina kaina hai bata ga di pap musung ayol aran na maram oraga eikhoi gi ason bada pap adu hena pamba matam adu isona tab atai hiram sing hena pamba na maram oiraga hai ba adu na Esorgi habi in bada wa ba thogale adu bu hai ba awa ba Esorgi pangal da ibungo ma ki thaujal da ibungo ma ki pangal langthok laba matung da ibungo ma ki hai ba in bi harawa musung nungai bada adu ki marangka Alam John Calvin ko Esorgi thogol do nu pam khangna wapaus na ko nu pam amakhana sumain hai Esorgi while yathang da eikoi harau bo hu do ba yathang amata leite adu ba eikoi harau ba henga na ngapne There is nothing in the law of God that will steal our joy but to add
adun ichil na using eikhoi na khangmina ga do se eikhoi na Ephesians na ina rakpa matam da eikhoi na Ephesians ba mari da gi thajab amo oina taibang pan bas de hingba matam da tawdo ba thabaksing hiram sing zaga sing adu ibang ma gi wai na yam na mayek sing na adu Paul na iba matam da ma angka hote simplify to a plus b equal to whole square adu gi formula adu sini adu asi proof to adu gi mong na ma pi de. It's very simple. Yam na cham asi to asi lau tho asi hapchul aduga eikhoi ga adum Ephesians na mina bichil inaw sing de khanglam gani aduga hai ba apaba thabak tong gi yathang khuding mak sing asi eikhoi hena phana ba eikhoi hena wangna ba eikhoi hena naina ba gi amata natte hojigan yonda lai bo ta ha aduga hai ba yathang sing asi eikhoi gi pangal na tawgdo ba eikhoi gi pangal na tawba ngamgado ba aduga eikhoi gi pangal khuding mak sing da loina mak makha pon aduga amanate adubu isorna Khristada gi mapalna eikhoi gi nungda thajaba khuding mak gi nungda thawai gi ba achouba angakpa kanbiba gi thabak do bikraba maramna isor leiramdaba leiraba siramba hingaba uramdaba uraba taramdaba taraba pangal leiramdaba pangal pibiraba aduga Esorgi sang oiramdaba saitani sang oiramdaba Esorgi sang oiraba Christian amam oir maran harbi yathang sing to gadabuni adu gi chil ina sing harbi si nang amusung aina Ephesians lar asidagi su yengminai madudi Christian am oiba targi hongpham thoi Christian am oiba targi Esorgi haibi inpham thoi Christian am oiba targi eikhoi phijeta chakcha da wangang da sangang da sajat da lichet da wakal khan moong da aduga eikhoina eikhoi gi punsi hing moong khudimak da eikhoi se Christian ni haibasi Esor thajriba mi singna aduga thalakraba singna eikhoi dagi upham sum khangpham toi haibase Ephesians se yamna mek sing adu haiba khuding mak sing asi amuk hana miyagi pangal na amadunate adubu thajakraba singi manungda ningthau oina prabhu oina paliba amasung hingliba prabhu Jesu Christ ma ki thawaya sing amasung Esorgi pangal adugi mapana na aduna haiba apaba thabak khuding mak sing asi hekta taruga sarga kaga da wonate adubu sarga kaga da uba sarga gi nagrik ama orbagi maramna haiba thabak sing asi tawnana bagi damakta Esorna eikhoi da expect tawne God expect us to do all these good works not to gain salvation but because we are already in his kingdom magi ning tholebak ta leina bi damakna nate adu magi ning tholebak ta leirabagi maramna adu eikhoi mahaki mising or mahaki ning thau war maramna magi hype in gadobodani we are to do this good work not to be in the kingdom but we are already in the kingdom God has become our God Christ has become our king and we are his subject and so we ought to obey adu Esorna nang amasung aiba eikhoi gi paktagi kanbiraga nauna pokpiraga aran khubam adu pinai biba matam adu da eikhoi gi nungda Esorgi akanba thabak subiba adu ningai na nungti numit khudimak isuri aduna sumaram oraga ni Christianam oiba targadi hairiba yathang sing si ingados adu bekoin hosi leriba se taibang pan batani adu taibang pan ma se pap ki sangsar adu hariba pap ki sangsar asida pap eikhoi gi mitmang da lei adu eikhoi gi punsi da su lei thajaba Christian amoina eikhoi ne Ephesians gi chithi se pak matam da pap sing talakpa matam da eikhoi mi be koi ba thamoi asina de kari dei hana hogi hai boiba targadi ai nakan da phamliba iche na dragon inau pi na dragon ai gi marup na dragon ai gi nupa dragon ai gi nupi khudum sing ai khudom bi thina on dragon ai ngon da gi khara sokchen ne hingliba ai gi yumnon na sing khudom bi thinne bhangon mukta Bible asida tawdana bagi hairakpa matam da aduga tawdana bhai da pap da pap ki matang hairakpa khuding gi ahan ma khoni yeng ka da yeng ba we mi atei da hongba da chawbi da tomba da tombi adugu Esorgi wahaina thajaba oikhaba nang amasung aingon da pam da adu nate Esorna chang yengba haina eikhoi gi thalbagi punsi da ma ki thaujal amone pinabiriba se eikhoi isa dagi hawada aduna hair ngasi ni mitso eikhoi pap sing gi matang de khone ne kai na gospel community church karak boiba targa de yam toina ta apaba wapau asing bagi punsi amasung pap
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕꯒꯤ ꯃꯇꯥꯡ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯪꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯨ ꯍꯤꯡꯗꯧ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯑꯁꯦꯡꯕꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯄ ꯋꯥꯄꯥꯎ ꯊꯣꯏꯅ ꯇꯥꯕ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ you are very very wrong. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯅꯤꯡꯗꯕꯗꯨꯅ ꯀꯔꯤꯅꯣ ꯄꯥꯄꯗꯨꯅ ꯀꯔꯤꯅꯣ ꯑꯁꯦꯡꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯡꯗ ꯍꯪꯗꯣꯔꯛꯄ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈꯨꯗꯛ ꯑꯗꯨꯗ ꯇꯧꯒꯗꯧꯕ ꯆꯥꯡ ꯌꯦꯡ ꯍꯧꯒꯗꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯀꯔꯝꯕ ꯊꯃꯣꯏ ꯀꯅꯥꯗꯨꯅ ꯈꯪꯕ ꯊꯃꯣꯏ ꯏꯁꯥ ꯏꯁꯥꯅ ꯈꯪꯕ ꯊꯃꯣꯏ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯈꯛꯇꯅꯤꯗ ꯑꯁꯦꯡꯕ ꯄꯨꯡ ꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯗ ꯏꯁꯣꯔꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯃꯤꯟꯅꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯅꯪ ꯑꯩꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝꯗ ꯍꯦꯟꯅ ꯑꯣꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯣꯏꯅ ꯄꯥꯞꯀꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯗꯨꯒ ꯄꯥꯄꯤ ꯑꯃ ꯑꯣꯏꯅ ꯙꯔꯃ ꯆꯦꯟꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯥꯞꯀꯤ ꯃꯔꯛ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯐꯪꯕꯁꯦ ꯌꯥꯊꯪ ꯑꯃꯁꯨꯡ ꯌꯥꯊꯪ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ So as we believers are living in the sinful world, we have both the command accompanying by the task from our Lord. ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯎꯃꯤꯟꯅꯕ ꯐꯪꯒꯗꯣꯏꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈ꯭ꯔꯕ Ephesians 5ꯄꯗ 9ꯗꯒꯤꯅ 10ꯒ 3 ꯐꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯆꯧꯕ ꯋꯥꯔꯣꯜ ꯑꯆꯧꯕ ꯍꯤꯔꯝ ꯑꯆꯧꯕ ꯕꯤꯁꯣꯏꯗꯨꯗꯤ here's the main thing. Thajabasa Amambagi thabaksing phongdoktuna mangal chatlu maramdi eikhoi Khristada mangal oire. Thajabasa Thajabasingse Jisu Khristabu kanbinaba mapu amasung Prabhu na thajare ai Christian ni haina leikhrabi mising magi tungilibasing Thajabasa Amambagi thabaksing phongdoktuna mangalda chatlu karidamatano maramdi eikhoi Khristada mangal oire. Christians walk in the light by exposing the works of darkness because in Christ we are light. Aduga pada 9dagina 13 phawasda achoba mafam ani thokna ko yengminagani verse 8 dagina verse 10 ama aduga verse 11 dagina verse 14 phawa ama. So verse 8 dagina verse 10 sida kaino Esorbu pelhannaba munna khallu maramdi eikhoi mangal oire. Discern what is pleasing to the Lord because we are light. The verse 11 to 14 Amambagi thabaksing adu phongdok maramdi thajadabasingbu kanbinaba Esorgi pangal lay. Amambagi thabaksing adu phongdok maramdi thajadabasingbu kana thajadabasingbu amamba leibasing amamba oiribasing pap tauribasing sengdaba thabakta punsi pislibasing khudingmaksing adubu kanbinaba Esorgi pangal lay. Expose the works of darkness because God has a power to save unbelievers. I don't know how many things. Verse 8 to 10. Esorbu pelhannaba munna khallu maramdi eikhoi mangal oire. Karamana po na verse 8 how we have the English. Maramdi nakhoi matam amada amamba oirami adubu haujik nakhoi ibungoda mangal oire. Now mamangi nomazing wapa okay tamina kib oiba targadi mamangi nomazing wapa the Paul na verse 3 dagi chapter 5 ki verse 1 dagi nungsiba macha singone Esorgi matou tamnanabagi damak aduga adugi mapana nungsiba da chatnanabagi damak ta Paul na haire aduga verse 3 dagi thajakraba sing adu asengba chatnanabagi damak mangan. So verse 1 and 2 walk in love, verse 3 to 7 walk in holiness asengba chatnanabagi damak ta karam haina chatkadiba asengba da nupa nupi lanabagi thabak karambagi thabak aduga maming pawa panbada tukachaba paat khudingmak sing aldagi labna leiraga aduga harba sengdaba thabak khudingmak sing aldagi punsi asi lapthoktuna Esorgi pangal aldagi mai onduna Esorna hana thaurang biramna afaba thabak sing asengba thabak sing aduda hingnanabagi dabda maramdi asi so khona tamina khre madudi karino hariba pap tauriba haibdi maroina verse 5 nupa nupi lanaba
Sengdaba mi, karamba mi, lain mutilatpa mi, amatana, sarga changoi. Isorgi nitholibak pangpam amat lady. Yama make singer. Another point of verse 7, the Kramaya listen ki, Haiba Amambagi thabaksing asi tauriba, amasung yariba missing aduga, saruk pangminagano. That's it. Makoiga, Sanminagano, Saminagano, Taminagano, Loinagano, Makoina tauba papa, the saruk yagano, Makoina tauba papa adu the tabokanu, aduga, Makoina tauba pap adugumna tauganu. Do not partner with them. Go. Pattaba thabak tawriba amamagi thabak tawriba sengdabagi thabak tawriba mipum khudingmak sing adudagi lapthok u lapna layu naksin ganu tongalo. Do not, verse 7, maramaduna makoi ga saruk phangmin yamna mayek senge phangminaba yai phangminada biya chatminada biya nate phangminaganu. That's it. Adu haiba saruk phangminadanabagi maram adu makhatana polna hairakpa matamda isamsa nai boiba dagi verse 8 dagina verse 14 pau isamsa nai sa walk in light mangal da chatlu adune polna hairakadis maramdi karidamak si aduna polna maramdi han haiba waisina hawe karidamak no mamang ma khar karigum kar haikre karinuman haik ultimately sengdaba thabak tauba singa sengdaba thabak adu yariba singa saruk phangminaganu karidamak no phangminarodido maramdi verse 8 Nakoi habit nakoi thajabasing Ephesians leba thajabasing adu matam amada amamborami adubu hauzikti nakoi ibungoda mangal si pona piba reason se kang pona mama the piba reason se nakoi asi tawo mamang section de Esorgi YN ba aduna makoi buki hangre adugi marana tawdana bi namak adu asigi mangala sana nabi section asi lapa mata de pona kadewe makoi gi lom naidaba panthung adu nate pona haise adu makoina han oiramba jaga adu han oiramba punsi adu karamba han oiramba punsi jesu christ bu kanbi mapu musung prabhu ane thaja jingai matam adu da hinglamba punsi. So Paul is grounding the reason to walk in light depending upon the life that was before Christ. Khristada mamang de hinglamba punsi adu yenga se Paul haise si asigumba sengde batabak tauba sing asiga makoi pap na sumakoi punsi de tonoro de batinero de khudimuk sudek maramdo marandi asigumna nakoi oirame asini taibang pambo. This is how the world works, but now you are not. Asigumna taibang pam hingmudo asigumna taibang pam lemdo adu nakoi su yaurami matam amda nakoi kari oirame amambagi macha sing oirame haide. Paul didn't say you were the children of light, but he said you were darkness. Amambagi macha sing ne hai de Paul na, you know, verse 5. Matam amada nakoi kari oirame amambagi macha hai de adu amamba oirame. You were not only the children of light, children of darkness, but you were darkness. Amambagi macha khatang oramba nate adubu nakoi amambane. Meaning kanino man haning Jesu Christ bu kandiwa pum sung prabhu na thaja jingai matam dami pum khuding mak pap sin ngatne adu gai ba pap adu de Ephesians padu ani de khone kar ma umina kre pap musung aranda sidre Esorgi asaw ba macha sing oiduna Esorgi haibi de macha sing oiduna pap ta pisenduna pap tauduna pap ta ningai de punsi du hingamduna kholerme. And then chapter 4 verse 17 to verse 9 is interesting, right? Chapter 4 verse 17 dagina verse 19 kare maram aduna mas aina masihai amasung ibungol sakipi madudi atopa jasing haibli karon si atopa jasing se Jesu Christ thajadabasing pap chenbasing Christian oidribasing aduga taibang pan de hinglibasing kainuman sakipi se makhoi gi aremba wakhal gi matung ina chatpagumna nakhoi amuk chatkanu. Now, Paul Mamas na high yatang aham yatang nate. He has been saying from chapter 4 verse 1 dagi adum tongan ba jaga dagi tongan ba hiram dagi Christian na mona taibang pan ba sila karam an hingani haiba duni. Adu asi yamna clear Christian ama oiba taragadi mafam kuning gi chatpa kuning maki machu hongba numit gum oduna ba. Atopagi dharmagi pot ama lae Esor thajadaba mi sing kumai lae adugi su ningtho Christmas lae Christmas ki ningtho conference ki ningtho Good Friday lae Good Friday ki ningtho adagi di Christian sing purminare Christian du male na tab sing purminare na tab sing du male atu no adu oiganu adugi punsi de hingbo be dar na koi Christian natte adune pon haise. So he says kaino hai verse 18 makoi gi pugning kaino mamsil latuna
makhoi thamoi kanba amasung makhoi khangdaba maramna isorna piba hingba adagi makhoi tongan hale makhoi khangba ngambadu mangkhiduna apien laitaba sengdeba thabak pumnamak makhoina taunaba ludaba lamchatta makhoi masau bislame this whereas Asi punsi sila nang amasung ay na Khristada thajing mamang na hinglambado aseng daba kuy magtepesan na aduna Paul na thajabasing asi Ephesians na thajabasing siya sila nakoy se mata mamad amamba oire man have man haning lebase kayo have oiba targeti makoy na Yesu Khristada papta ki puning hongna thajaba mo lakne mata madu makoy hinglamba punsi ase o asi phatte have kadang khang banate adu phattaba adu tawba missing oire Chin thiba phatte ba khange du chin thiba sing oirame karam phatte ba khange karam sing oirame oida ngang ba se chumde ba khange du oida ba de adum ngange namja nam thena ba to se phatte ba de khange adu namja nam thena ba gi thabak tawe corruption phatte khange corruption di adum tawe adu nupa nu pila na ba gi thabak seng de la la ha ba de khange adu nupa nu pila na ba gi thabak to adum tawe isam sam nai ba ba ta ga job lai khon uba phangma gumna we were drinking sin like water Yesu Khristada kami po musung Prabhu na thajring mata madu pap adu khang ma khata na pap adu ising thakpa gumna nungti limi khuding gi thaklaga hingla missing that's why we were darkness it's a strong word akan ba wahai mas de Paul sis na lebese adu mukne ai nanga musung Yesu Khristada khangni matamda ai ko ipunsina oiramba adu Pap amasung ayar aran the sea duna pap the pang duna siang the khudi mukta patient duna yengning ba yenge ngangning ba wangange kaning ba wakan khale aduga tawning ba thabak sing tawe ultimately aigi punsi aigi aning ba aigi apamba aduga jisu karano prabhu karano isor karano khangdi aigi aning ba apamba da mateng pam goi ba targadi ai khurungani aigi aning ba pam dela ko ba targadi aduga isor agi mafam mathau tadi aduna chane nangam sung hinglama punsi do aduna Paul na thajabasing adu harb se karino karigidamakt no sengdaba thabaksing adu tawba missing aduga saru phangminaroi do bagi maramdi matamamade koi adugum pasing missing or adu brain he gives contrast and the contrast is quite different okay maramdi see me adubu May amamba orami matamamada. Pap sina koi punsi pisulami. No koi pap katang khang banate khang laba pap adu hansin namne da missing orami. Adubu Isorna machanupa Jesu Khristada gi mabana na khoi gi nungda aphaba waka wi thabak adu subiraga na khoina aran kabam phanglaba gi na kari hai haujikti na khoi ibungoda mangal oire Why? Once we were darkness, now we are light in the Lord. Muhammad Paul na thajabam would define there was a mangal maga. Sangdam. Karidam to koi mangal ore base now again. Karam hai koi mangal ore no eikhoi gi thabak nate eikhoi gi hai mi nate koi pangal nate eikhoi mangal oning ba missing amatta oiram de koi matam amada eikhoi se eikhoi pap adu lotsan laga eikhoi pap adu tawrabu tawdaba amagum chin thirebasu thidaba amagumna karamnabasu karamdaba amagumna yumthangnaba missing ipota mideng karanjan bo obitarasu mideng karanjan daba amagumna thamoidana ama chindana ama maithongdana ama adu manungdana ama adugi punjide hinglamba ngakte eikhoi gi manungi oiba pap sing eikhoi gi phattabagi matangna wari sanarak matamda chen habagi daba thorong taba missing ngakte aduga aina tarubu sengdaba amagi matangna wari sanarak matamda ikaibagi mai khegu ngangba ngakte Meron ko mga pamandi kanamta natin. Mga lagi lam sa missing. Isor nung si missing kanamta natin. Isor lagi lam na chen missing kalta ne. Hoy isor thi kare kita magta ay nung harawan binaba. Ay nungay na ba. Ay pahan binaba. Ay nungay ba punsi phang na kita magta. O apamba gari apamba yum apamba nupi apamba nupa apamba lantum phang na ba kita magta. Aduda bor pinda bigado bado isor ngamni ha ba khara taba na maram oraga adu kita mag isor pam we didn't like God we liked what he can give to us adu ko ipunsi orame ai ko mangal pam missing amata na te John pam amada kare mangal la adu mangal du kanam na pam de adu nangagi pangal ko mangal oina bai pangal su lete
aduga mangal adu eikhoi oibusu ngamda adu karigi mapana you are light asi hare in the Lord Prabhu adu oitar karamaina thajaba oikrab nangam so ise hojik mangal oribano amamba orambadagi eikhoi amamba wakal amamba mityeng amasung amamba eikhoi nakong amamba eikhoi punsi khuding maksing aduda mangal laklibse kanalagi Jesus Christ gi mapana it's because of Christ Christ gi mapana eikhoi papta gi pungning hongduna Jesus Christ bu kanbi mapumsung Prabhu oina thajaba matamda ibungo mahaka eikhoi hingat seminare papta aduga eikhoi amukan mahakone hingat minare adugi mapana eikhoi mangal ore we are light because of our union with Christ Christ eikhoi amata oiba adugi mapana eikhoi mangal oiba phangoi maramni kain Jesus is the light of the world John pandu nipan bada tran thai kari hai I am the light of the world aduga because of our union with him mahakalona thajabagi mapana eikhoi amata oiba maramna we are light eikhoi mangal oiba mapana aduga Jesus Christ mati pandu manga pada taramrida you are the light of the world aduga budi mongsing Christian sing manga harse Jesus Christ noi manga oiba yai manga oning bro nothing you are the light of the world naha tayong panbagi manga aduna hariba manga ase eikhoi gi isada yawba nate eikhoi gi punsi da laite so isam sam nai boiba daga numit ka tha se masa gi manga leisade adubu numit thokle matam aduda darkar leba manga sing adu numit gi tha duna lawe aduga numit changkhra matung matam da thal tholokana ngale aduga chamana karigida makno tha ngale bido numit leibagi maramna aduna thana masagi mangal lesidaba adugumna nang amasung aisu eikhoi mangal leside adu eikhoi gi thajabagi numit oiba Krista adugi mapana mak leminabagi mapana mak amat oibagi maramna eikhoi mangal or so what does this mean karino eikhoi mangal oire haibasina eikhoi da khanghaning libse karino pap oiramba du pap tu pale ba khange Esorgi aning karino khange Esorgi apama karino khange aduga ma eikhoi gi nungda leire haibase eikhoi khange eikhoi pangal ma mara kana pine bir haibadu khange aduna kayo we obey him magi haibe ile mana magi aning matungina chatpagi punsi khudimosin eikhoi ore power because we are light in the Lord eikhoi pangal adu Krista ga panminaba Krista ga hingatminaba Krista ga laiminaba Krista ga amat oiba adugi mapalna aduna kadore karigumba eikhoi mangal gi macha oiba targadi mangal amamba ga mix toba yadaba adugumna yabra karigumba amamba ka amada mangal thajan oiba targadi ammaduna kade ammadu kade mangaladuna ammadu lawthoke karigum nang amasung ai mangal oiba targadi eikhoi amamba oipham thokte amamba gi thabak sing yawpham thokte amamba gi thabak sing khud thinjan pham thokte aduga amamba amagumna wakhal yawdaba aduga buddhi laitaba buddhi mamleba mi sing amagumna eikhoi punsi hingpam thokte maramdi Krista gi mapana eikhoi mangal ore aduga Krista masam adu eikhoi gi oreba maramna aduga eikhoi Krista da leireba maramna maki aningba apama magi pangal amasung maki nungsiba magi kanbiba khudimak sing khangle aduga mapana kadawe as he is light we are light in what in other words as he is holy we ought to be holy ma asing boy maramna ko asing boy pamthoi aduna kaina pon hai jadu targani noi amam boirme adu ina koi mangal ni sona kanbir aduna amambagi thabak sing na koi yaung amambat gi thabak to mi sing adu gi marak na koi lei adu kade kare hai mangal maramna mangal ta sing na walk as children of light see these are like direct commands direct implications adu amug yengse mama masida polna karigumba nakoi amam orme adu nakoi pangal gi mapana nakoi mangal orbe haina haram boy batagadi it's different story adu bunate it's very gospel centered apaba waba yamna yumfam moy ba adu gumbagi moong maramdi eikhoi de pangal eikhoi tamya eikhoi pangal laite eikhoi de losing laite eikhoi de kari amad lage adu Krista gi mapalna mangal oiba Krista adu gi mapalna mangal adu no kedore mangal gi macha singumna chalu uramdaba ure taramdaba tare khangdaba khange hinglamdaba ai hinge adu gu nungi thamoi palambai sadongi thamoi bu mangna panbire adu no walk as a children of light mangal gi macha singoina chatlu
Aduga thajab eikhoi machat adu karina define togani. What would define or characterize our walking in light? Verse 9. Kari hai maramdi thawai gi maramdi mafam asina harba thawai hai harba wai se mangal hai gadogani. Maramdi mangal gi mahiri karino afaba dharma chenba amasing achumba. Adu oiba taragadi karam haina eikhoi na mangal da chatkani. Mangal da chatpagi evidence kan. What is the evidence of us walking in light? The fruit of light. Mangal gi mahi kaino afaba dharma chenba amasing achumba kaino afaba. Kaino afaba se. Afaba se sengdaba khudingmak sing adudagi phattaba khudingmak sing adu yaudaba adubu amakpa leitaba asengbane. Nago dharma chenba kare. Achumba oiba wayel gi thabaksing to. Nago achumba sine kare. Aram ho yaudaba. Kariguma koi amambagi mangal la kandi aduga mangal or mangal gi machasing ne koi chatpa oiba targadi aikoi wangang sangang sajat lichat phizet chakcha khuding mak sing aikoi ithanda hingba punsi dasu itainau hingmina ba punsi dasu ichajing hingmina ba punsi dasu restaurant thabak tobu matam dasu office thabak tobu matam dasu satra moina college ka ba matam dasu school ka ba matam dasu aduga thajda marup mapang sing marak loine ba matam dasu aduga thajabasing ba matam dasu aduga thajab khuding mak sing nomajing khuding gi atay matam khuding mak ta punmina ba matam dasu aikoi na tawwa hiram thabak khuding mak ta yaugadawa amusung uthokadawa adu asini afaba dharma chenba amusung achumba aikoi ngangba wangang khuding afaba oigadawa aikoi ngangba wangang khuding dharma chenba oigadawa aikoi ngangba wangang khuding achumba adu khaktang oigadawa aikoi na khanba wakal khuding afaba dharma chenba achumba oigadawa aikoi punsi mahing khuding afaba dharma chenba amusung achumba oigadawa aduna hiram khuding makta haib asina aikoi gi punsi khal oigadawa kariguma nang amasung ain thajabani haini hinglaga aikoi hingliba punsi mahing chariba chakcha leiba marai seliba phijet khaliba wakal aduga tawriba khuding mak sing ase afaba dharma chenba amasung achumba asi khalgi makha ta boiba tagri adu papni pungning bombe maramdi harba mangala japa mi singi sakini aduga mangal gi mahai ni aduda aduna maram da haiba oiba target haiba afaba dharma chenba amasung achumba se karino Khristada hena naksan hanba Khrista bu hena khanghanba paptagi hena pukning hongpada mateng pangba aduga Jesu Christ gi saktam do onthokpada hena mateng pangba hiram khudingmak sing adu afaba dharma chenba amasung achumba. Other verse 8 ta kare mangal gi machasing hom chalo aduga mangal gi machasing man chatpa matamda haiba character sing afaba dharma chenba amasung correct achumba asina define to godobane adubu haiba machat adu the karmong chakani verse 10 correct ibungo bebethanga do bodo munakal. Discern what is pleasing to the Lord. Kaya di mo sa puna ayos kano ko ni pelhang dise Jesu Christ bu kan bi pum sung prabhu ne thajare haiba nang nam sung ni pelhang dise kanano now pon mo sa haiba gi matungina kano ibungo bu the Lord Jesus Christ kanano te ai yaningba ai yapamba ai na khanjaba ai na oiningba ai harau hanba ai nungai hanba ai gi potuna te hamba te hanga dus maramdi ai khoi gi thamoi minam chawe ai khoi gi wakal aranba sing lei aduga ai khoi gi punsi da sengdaba jaga sing loina mag lei aduna maram orog ai khoi isane isabu pelhanjaba asi kaino hai boiba targadi adugi punsi aduna ai khoina amam bori matam da hinglambadu aduna isane isabu pelhan bagi thabak sengdaba thabak sing maroina isane isabu pelhanjaba gi thabak asi papne aduna ai khoina pelhanga do basi ai khoi isana te missing nothing. Ano siya? Kariyagi ni mina, karikumakan ni mina, karikan gini mina. Ay nasihara di mana karikan gini. Ay nasigi si matabuot tayo mana hinta na karikan gini. Ito na nasin. Asigi problem masin na maram organ. Asigi akiba, asigi apasasba, asigi napal gi wakal sa maram organ. Singlup singi marum da ama na makoy masel gi marakta aduga akoy masel gi marakta akoy na struggle to riba pap ki matang na pukning amasung thamoy singa da bagi maram. Oh, ay si papa to har oiba target mayan ay matang na karikan gini. Whom to please then? Pa rin gini. If it is not you, if it is not people, who is there? Pause.
It's very clear. Christ. Christ is the one whom we are to please. This is Christian. Kana amatanate. Kana amatanate. Maramdi. Christian eikhoi Amambagi kanbinaba, Christian eikhoi mangal ohenbibani, Christian eikhoi pap ki damakta usil kathokpikibani, Christian eikhoi pap ki sengdokpibani, Christian eikhoi mahaki mi ohenbibani, Christian eikhoi mahaki oinaba kanbibani, pap amasung pap ki atoma Esorgi asauba adudagi eikhoi mahana kanbibani, aduna aibu kanbiba, ai atoma bu pibiba, ai gi damakta lakpiba, ai gi damakta hingbiba, ai gi damakta sibiba, ai gi damakta hingbiba, ai gi damakta hojik mapai so mafamda pratna tawbiriba, ai gi high priest ai purilen mahak pu pelhannaba se nang amasung ai gi thabak ne amasung thodang ne box no pam kana sumana hai tabang pam na kana kana pu pelhan no hai bu kari matam mathau ta kari gu na na ki prabhu pu pelhan ra alu na ki prabhu pu pelhal la bade na na tabang pam da kana kana pu pelhan de du mathau it doesn't matter whom you please if you displease your Lord. It doesn't matter whom you displease if you please your Lord. I'm Paul na kaya. Christopher pelhannaba kita magta munna khallu na. Kari dong mana Christopher pelhannaba munna khallu dis. Kari mo to thajadab nang amasung ina Christopher pelhannaba munna khallu dis kari kita magta. Yes, number 1. Amade eikhoi se pap ki oiba sangsar da Amambagi oiba thabaksing amasung amambana koisliba mi sing ni. Aduga eikhoi hojiksu pap te hingiba mi sing. Pap ki mamu leiba mi sing. Eikhoi isora kanbika dharma sin mo sing singhana pira adu we are Martin Luther na haiba gumna eikhoi asi mikup pungsa am hektada pap sin ba amasung dharma sin we are righteous and sinners simultaneously. Simul justice et peccator. Aduna kaino eikhoi thamoi da eikhoi pap leiri eikhoi thamoi da pap ki mamu leiri eikhoi punsi da phongdok ka darkar leba pap sing mayam leiri khuding mak sing aduna kari gi da eikhoi Esorbu pelhannaba gi da prabhu pelhannaba gi da khedok ni se maramdi eikhoi isagi thamoi asina eikhoi minam jai aduga eikhoi gi akoi bi leiba society asina su eikhoi bu he miname maramdi eikhoi isana phayene khanjira ga tawba thabak mayam le aduga Esorgi wai matungina yengakpa oiba taragadi adu nattaba sengdaba thabak dum oramba chin thiba example amon chin thiba Esorgi wai ni yade adubu thabak am chatkadore phone tore labra hange thongli thingli bada ngai o yorakadore yoslakadore adu hai matamda pap na tabagum na khalle adu du pap Esorbu romba lakara mathang inong manjing oh lakani kada bila lakani lakre adu pam na tin khalle adu pam ni adu Esorbu pelhannaba amata nate now itali na Esorbu pelhannaba haina haibasida church ta nomajing numita achouba kompak amada lapoi sangom yerum adai prasadi mayam semaga adagi envelope ta lupa lising ani chapigi bundle ani hapag Esor katpa adu Esor pelhangani haiba kari amata leite lakh katlo crore katlo adagi areba yuming kon thanga pata Esorgi mamang singnukta kachare na katlo adu hingliba punsi aduna sengdaba oidaba Esorgi ani mai wangba hingba oiba tagadi nahak na Esor pelhannaba oithokte adu wai pap sing se koi na yam lai lo pap sing ka mi zu dum haineri jidi kaino ai thanda hyper si sibo chatpana Churachandpur lakpana phone tarpana Imphal dai krai ore o kano number yor ko dore tena sing chin thi ba se pap ni adu ko thamoi ni mayam na su tawna ba thabak am oi ba maram adu mi ya ba gi type ta khali maong na khali adu ba du nate ani su ai ko gi samaj asi da su samaj kisana bi mayam le ibungo mahaki wahai na yadaba adubu thajakrabasing ayam thajakrabasing asin Esorgi wahai ga chang yeng da adu mayam na tawna mabina ima pan tawna mabina ipai pun tawna mabina adu kair le kain tawna mabina chana bi am lai banina adu gi wakhol ga mayam to bole adu bechela na sing asin mak ibungo mahaki wahai asina yeng boi batagadi samaj asida tongan mo eikhoi isabu Christian eikhoi busu minam adu makoi masabu minam jaba pa mayam le tum samai ta abortion Anga mangan ba? Same-sex marriage.
nupa nupi luhongba. LGBTQ, transgender movement, khudimak sing. Kaya churching the missing like what do you mean we have to respect? No, we will respect them. We respect them, but we tell them the truth. Achumba the makoy the nganga do achumba the makoy the kangan ga do ne. Adu natana kay no oh wala mi na ba no. Achumba Esorgi why ne yade toganu oide sing de napna ganu paksin na ganu potpu pumina ganu adu saru pumina ganu hai kra khuding mak sing asida taibang pamale ai jisu christ gi matung in boy bata ai christian oiba tar ga so jisu na hai boy tar oh wise na bible hai boy bata samas ta leibanina laikai hai ba pali banina sing na sing Esorgi why maram na mapana kanya ai koida Pona mun singal. Esor khang da ba kar le kai. Esor khang da ba bi chatna bi sin di harok pa phat da ba khuding mak sin ko no. Amambagi thabaksing. Adu de khab kan dikra. Khab kan dikra. Adu na har bu khuding mak sing ngasi esor pelha lagi na ko kanam tholok po kanam ta yaw yam isan san hai ba oi ba ta ga di ngasi gi mi esor pelha ba asi tau ge hai na wakal khan ba yam de. Kai khalle ko hek tum ba khogol po ga ngasi kai ai kari tau ba. Oh yeah, now adu pate ba nate pai adu bo ekhoi norm dune ekhoi yeng min ri bese adu na hai ba oi da ba chin thi ba amasung chum da ba mayan ekhoi akoi ba lei ba khak natana ekhoi gi manung thang ba da lei ba pap ki mamung osin so ekhoi heng min man man maram moraga ekhoi thi do da kala ka man thi ne de ibong ma ki wai Sila so ekhoi mar the Christian han de ko ba du Bible phajna chang ne pa da ba du Esorgi wai han na yeng da oi ba ta na ki thajam ki chang yeng bi Marandi karigumba nang so ai akoi bidai se minamba oidaba sengdaba chumdaba ngakane aduga haiba Esorgi wai nong mata su padana ai Christian man ni ko ai ni hingiba punsi do karam mai ngai khangde karam mai ni Esor pelang gadino khangde church ka bagi maram na dagi di pastor ngangi bakar ta gi bana mar morga mamangi tha ani ahum church ka ba matam da pastor sanoki wapa do adum church ung ka da tha mari manga ille gleba masana masa Christian ko zo mayam le New Year numit the phagdok ki Bible do adu sukba phagdok be numit the pa ki Bible verse adu ille legdum chalan ba Christian adum chalan ba hauji ba Bible hang to mi mayam le ba te That's dangerous adu gum ba mi adu Esorgu bu karam hane pelangani ha ba khang bang amoy Man Esorgi aning ba musung apam ba khuding mak si chilina sing mang the badang law ai apam ba si asini ai jisuni adu ai sini nang na pa kanam ta ro si Vision later house mang the law kari ule magi wahida like hum putra ko in this 66 books of the Bible God and Christ shows the will adu kar mai tha da minang musung ma pelhan gani magi wahai sigi ma magi wahai sigi ma ma pukar mana pelhan gani have hire ibung magi wahai ne am mai sing yaw adu ibung magi wahai se padra Bible padra Christian adu Sat pangamdro Christian soinai raba Christian ni adu hai ba du ningai na adum leibo ba tar ni hai me du Christian oi de bagi maram nas oi be maram de kari hai Peter na pokpu da ngai ba ngang na sangom pam ba gum na Esorgi wa hai du khawrang du pokpu da ngai ba ngang amma hek na ai sangom chan ai di ima gi sangom thaning de oksa pi kanam ta hai de kapak pa matam da oksa insin de ko adu sangom pi the adu ba man Esorgi thawai ol Christian khuding mak sing na Magi wai su khawrang jaga do khawrang ba am play de boy ta something is wrong asoi bam le kramai magi ni khang kramai pelhan ni magi wai gi ma pa adu magi wai pa da boy ta kramai na khang ni khang moi adu to do kai no Esorgi wai snai ko nung ti ni mu khudum gi tamhan bagi mauta taibang pan bagi sing na taibang pan na khu tamhan when the word of God stopped tutoring us the world tutor us If the word stopped teaching us, the world teaches us. Option number 3. Middle way career number 3. Esorgi why na koi gi wakal se inform to the boy bata ga ni taibang pan man na to inform to ga ni Esorgi why na koi gi punsi ching the boy bata ga taibang pan man ai gi mitmang lei bu khuding mak ka chatna ba koina ba tauna ba gi wakal ga mo lak ni adu Christian ma gi punsi na te na ga na hai Ibang mo pelhan na ba adu muninti and the Christian amagi khwaidagi achuba thabak ni Esorbu pelhan
adudagi hena chawa kari amata leite nungtui nimi khudimaki thajaba amoi akhoi hingeda punsi ase aigidamakta lakpikhraba aigidamakta masana phau pithokpiba aigidamakta sibikhraba aigidamakta usil oibikhraba aina puba thama ngamrodeba aigi polum adu matheta thangapiba glonena aina puba thama ngamrodeba aigi papki price adubu amata khakna thakhraba pikhraba amasung kanbikhraba Krista mahakpu pelhanba adu khaktang thajaba amagi achowa thabakni a Christian's main business is to please his Lord. That's it. Ibang mamu peno matamda imana kariyai ipana kariyai kayo lekay na kariyai ni sinay bu nona gera chamna gera lam na tham gera into gera kariya mata matau tade Krista bu pelala ba loire Krista bu pelala ba harau bu ki mato leitre thaja mama ki punsa du Krista bu pelan bu oiba targa taibang pan ba kana amat na pen da bu oiba targa su saipu mayam nang bu oiba targa su ikai ba mayam nang bu oiba targa su we will say it is well with my soul. Kau mangal masa sing kau cek ketemu kerana mana? Apa kamu sendiri hamsin batu 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 gimana pan? Aduk aduk ketemu dia. Ibu mama aku pelhannaba. Hiram sing kan cek. You will discern what's pleasing to the Lord. Mereka kau mangal lagi macam sing. Verse 11 to 14 tu mungkin sih. Apa macam tu pun hari bersih kau. Okay, pun hari bersih. Amambagi lambi thadoga mangal chatlu. Kadang hari malu sendiri. His man hari bersih kau no. Adu tahu je na. Amma tahu. Tahu tu betul lagi neutral lagi no. Neutral Christian lagi. Sini yang make sense. Amma guna tapi Christian nate lagi. There is no neutral Christian. Either you are Christian or not. That's it. Adu ni pun home sedih hari. Mana dekor mamangi pada sini kau kerja mina kre. Put off and put on. Ko lothok pa musung hapchen ba. Kaya lothok ko dito dharma sen bagi thabaksing. Ari bagi nipasing. Lothok tum thamra. Pi thong bi kaya tu thamde kaya hai pon. Setchel karamba Esorgi mapana same karba anuba me setchel. Paul not only asked people what not to do, but he also tell them what to do, because we cannot be an idle Christian. Kariya mada tau de oh idi phat ba oh idi chin thijadre idi church ka je idi mayam hai je dum tau je har ga adu dum lei natte. That's neutrality. Okay, chin thide boy bata ga di pare so achum banga. That's what Paul is doing here. Adu ni bhamse pon tau je kaya man hai dam ibung mo behang ga dua adu munna khallu maramdi kena mangal masa sing chatlu mangal chatlu mangal chatla na achum bodu da tawgo do bani aseng bodu tawgo do bani dharma sem bodu tawgo do bani. Yes, that's right, that's true, but there's another side. Kado bani verse 11 amambagi mahi yanda ba thabak te yaru ganu madugi mahota kare aram sing adu phongdok mamlam ba kamada bal than ba matam da kare amambado mangi. When light comes in darkness, light overrule the darkness. Meaning, adugi kaadda layiramba sengdaba khudingmak singda loynamak uba. With the light comes the exposure of whatever things was there. Mangala katang chanabagi damak na ekhoi ko wiribise Esorna adubu amambagi thabaksing adu yadaba katang gi sunate ekhoi ko wiribise adubu amambagi thabaksing du uthok na bagi damak tasun. Maramdi adu mangalgi mathau. Adu natra hauze ekhoi Bible pare ba hauze ekhoi kolom pare iribu khudimok sing mamam bo iba tare ekhoi tawbaram ba yaron. Adubu karingba si khudak mai mut khraina khase ekhoi kedawani iba yana bagi damak maramdi edum wa dum ngam kabani na. Phone lo thong rakani light han rakani aduga light han dunu kadare o kai di gi no chumira la li rai ni iri se loinam khangani. That's what light does. Adune mangana taw bui se adu kan amambagi mahayana thabak yargan hai base pon verse 7 hai gi bodu amuk hanjala pogam mani man kari hai kre saru phomina tana hai adna hojik amuk sina thabok tu da yadana bagi da matta adu base ya thang saru amambagi thabak sing da saru amambagi thabak sing da saru yadana bagi da matta hai ba ya thang ase kari madana pon ase har kadise maramdi Christian oiba tarasu aikhoina khangna amasung khangna adu kari gi matam da khangna amambagi thabak ka saru yasan matang mayam lai
Why? Karigidamagdano Paul na Amambagi thabaksing works of darkness saruk yadanabagidamagda haibase maramdi we tend to partner in the works of darkness even though we are good believers. Kanbinaba phangbo oiba targasu asigi sengdaba amambagi thabakse saruk yasanbagi intention adu ekoi hek lei. Adu maram moragani. See? Adu oiba targadi ai Christian oire hairaga loide now. Christian over there, praise God. There are a lot of sin that we have to fight. Christian over there, the Christian over there, Bible Pagani, Prahan, Adugima Pana Punsi, Changani, Pap, Kidokani, Amamana Kreno, Mangala Kreno, Henry Sangani, I Punsi, Esorgi, Esorna Pandaba Karikale, Aina. Isorna pandaba karma wangang karma wakan kale karma maongi oiba phibam singde yenge khuding mak sing adu changengani pap sing adu isorgi pangal pungning hongani adu ne Christian punsi adu karam kamuk tawani ngasi kadang taroga hengle pate suti leite Christian punsi da numita pung kun mari numitare ni tha chupa chahi chupa sijiba pawa. The life of repentance goes for 24/7 a day, 7 days a week, 1 month, and the whole year until we die. There is no week off in Christian life. There is no vacation in Christian life. There is no sabbatical break in Christian life. Aduna chatpa matamda karamana chatkani amambagi mayanabas thabaksing yaudabagi mapalna yaur karamana yauroi aduma karamana eikhoi yawi. Oh, asigi nupana toriba thabakse isorna yanaba thabak yabde khangmadu kadawai mi mathawni aiju ai thawni ai ma gi da prabhuni aiju ai prabhuni. Karamba maong thajabasing amambagi thabak saruk yai amambagi thabaksing tawbagi mapana saruk yai aduga tawdaba oiba taru saruk yaba hiram mayam le pap adubu chumthokta be tuminna leiba oiba targadi. So how do we tend to partake in the work of darkness? By indulging into it, by commending it, by encouraging it, by taking sin lightly, and by being silent about sin. Pap ki matang tuminna leiba aduga isorna lumna haira pap ngi yamna yanghanba. Now I could rom panduk ahum dagi Ephesians mangak pada ahum dagi yang poi bata gadi maru oina Paul emphasize story base sexual sin nupa nupi gi na tabli cha sing nupa nupi lana bagi thabak sing adu ngak tane aduga asi je ko ne khangmi ma nupa nupi lana ba haibase nupi ma go nupa ma tuminna ba adu khaktang nate adu nataba phizol set pasing yeng bagi mapalna pornography gi link sing chang ga yeng bagi mapalna aduga jugo cha da wari watai sing sana bagi mapalna ikai ba wangang sing ngang bagi mapalna akam pet ngang bagi mapana achoi ba phagi tawbagi mapana aduga sengde bagi maram khuding mang tawbagi mapana adubu Christian ni haina kang mi sing khram le khuding mang ngang oiba tar kai chum tho ni kana mi ju mi to tawbu sare ne nang kai thong le na adugumba mi sing ekhoi mar ta yaw boiba tar ga de ibung ma ki waina pada tara maris ta yamna achoba admonition ma pir partake dewan saruk phangminagano thabakte yaurogano adudi kadawani thabakte yaurogano kamani yauroi one of the way Paul was dipping adudi mahuta aranba sing adu phongdok hajakrabi linaw sing nang aibu isorna mangal ohenbiduna ekhui Esorgi mangal gi macha sing ohenbiba ase pap sing adu khaktang dagi chenaba nate adubu pap sing adu karino ba khangna bagi mutne kanada pap to ba mi sing Thaja boy be, Thaja the boy be. Samas na taropa pap oy be, aduga singbang na taropa pap sing be. Miwang nang na bagi pap oy be, aduga machong pak na deba phagi gi pap oy be. Chin thi bagi pap oy be, aduga ngang thok ki ba wang ngak ta bagi pap oy be. Hai ba pap ko mi silung yam ayam silung yam yang lo unar ba pap ngak tani. Ai thendro yeng jo ma di yeng de bro ai thendro ngang jo ma di ngang de bro ai thendro to jo ma di to de adu ngak tani. Now I see hansan hai adu ba si amukhan mayam chambiduna tabiu ibungo mahang ya thang pira pum matamda ibungo mahang ai gi hai ilu hai na hai ekhoi amamdane toman hai ingera ilogera chaubina hai ingera ilogera ai nakan phami ba indom duna ini duna ichi duna hai ingera ilogera inaw duna hai ingera ilogera iyamba duna natragani ibung duna natragana pasang na dikan duna natragana misne duna hai ingera ilogera nahati hai ilu. That's it. It's personal command. Personal command for personal obedience. You don't care who don't obey. Are you obeying him? Adu wang ni.
Isorna eikhoi prabhuna care to se kan haibili kan haibi ne to thidok pa du nangai ithau na te eikhoi ithau di eikhoi ma ki haibe inbra adune amambagi thabak kana kana chali yengbo na te wang le na amambagi thabak adu yad ne puchi hingi bra adune. Yes, sanctification is corporate, yet it is personal. Eikhoi was singing the singlu amaton ibung amana sengdok pi bane adu sengdok pi bagi thabak adu eikhoi amam gi dai tane eikhoi amam da pi bai ya thang adu eikhoi dika mayam ma tawdra ai tawru kai ga ai ne hena hai pa sa ba taw na natte adu yuang krem mat leite asida mayam tawdra su na hak ta mayam ji sukru gi tung in da boi ta su na ji sukru gi tung mayam ji sukru gi hai bi in da boi ta nang ji sukru gi hai bi mayam na se ya ngai yang lo boi ta nang di lum na lo adu no mazar adu eikhoi imang da pa me ka lap matam da ko tumin lesson ga do na te aduga haiba aduga comment go do banate aduga thaja bechili now ama hektana pap tork matam aduga pap ibung ma ki waine yamna sengna pap ne haba ko oi batagadi adu tumina lesson oi batagadi eikhoi ma do tori ba na hang na tori ba kaino adugi amnu gi to gi yaw bane nang to do batag pap ya da bese to do ba ka pin pa na te adugi ban matang tumina lesson exposed to. Currently exposed to what you say. Now verse 12 things. Now verse 1 verse 11 the kari hai kare. Mahi yanaba amambagi thabak so. Hamari. Kari gidamak to no exposed to no gidamak thai kari gidamak exposed to what you say. Maramdi uthok the boy maramdi hai ba pap ki thabak sing adu mahi yan ma thabak te kari no mahi yan ba thabak sing se hai ba thabak sing adu ai ha ko aseng ba jaw han do Sakor hangga do busu leite, Isura nung siya ka do busu leite, asing mo pusin sakor hangga do busu leite, ato pusin lang sa mo ka do busu leite. Meron di ay ni miwang na matan na do kan nahak na miwang na matan na tawid do kayo no, ato pa miwang ang riba mi adu bu lana tam bani adu ka lana sandok bani adu ka tayo mi adu busu pap to kan bani. Adu ka lu da ba sing di ba wali sing ni matan na tawid do kayo no, mi adu na tawo gi pa magi wakal na pap sa tawid adu ka tayo ba ngang gi nang na pap do na tayo mi adu ki punje su mod halle. See? Pap say asin cancer ni pap sin is cancerous sin is cancer kamai de hai ro khudi mo sing is cancer sin sang mo tam hek sang ai lai karin dai de adu manung de dum chathro kan de yam na loina mo chasla kan bang ngam ro de mong de le stage sing man. That's how sin does. It's unfruitful. Mai yan de ba mai ya la loi kan ko ko imarak de sing de thabak sing tawraga isona ya da ba thabak sing de tawraga isona ya da ba wa Kanusing se yathang sing se isor yathang amate indana mayam na haina ga do mayam gi midyeng ki raga ai gi izzat ki khudima ki raga isor gi haiba indana adum leiba oiba ta ga see this is one you have to know asin hana khang ge do mai shuyan ya lo karam mai dharma janma gi mai achumba gi mai amsung apha gi mai amate ya lo isor hen naksan bagi mo isor gi lapho khon gani isor hen nungsen bagi mo isor gi hen na bu ching to ki gani adu ga hai pun na hang si di ba phaw pung hong de mo cha ki bo ba ta ga it is not because you were Christian nan Christian oi de bagi man adu to ki ba na Christian oi de bagi man adu gi pun si nang si ki see it's how dangerous it is it's unfruitful mayam ya dharma janma mayam ya adu ani subada kare verse 12 man mo ko lon na tar ba thabak sing adu hai do pa phaw ba ikai ni ngai ni see Asin amambagi thabak sing kana ama hektana eikhoi gi marakta ai hayeng di nupi se or nupa si ga phat ba thabak torni kana har hai bole kana mai ka lathok bole ai hangda ki matang simadi ai chin thiraga asida gi paisa khopchal horoge o handak matang simdi ai lamje khochal horoge laikai gi kana lathok bole du gi matang da miwang ang na bugi matang miwang ang ai nang gi matang da sigi isili ina miwang ang na gadori nang kardi dum kana to ko hi brother. No, it's sinful. Sin is sinful. The work of darkness is sinful. Amambagi thabak khuding mak pap khuding mak ikai ni ngai oiba ngakne aduga asi context immediate context re yeng boi batagi nupa nupi lana bagi thabak sengdaba yengba sengdaba tauba sengdaba khanba khuding mak seng se haidu bawa ikai ba ngakne tel na se awa ma yade apla ma se ma yade ikai ni ba sengdaba hai ba khuding mak sing se eikhoi yem ni bagin pa ase eikhoi de pibi yathang le kan adu bu phongdok ka do
Kaya na phongdok ko. Verse 13. Mangal. Mana eikhoi mangal oire. Eikhoi mangal oire bani na Esorgi aning badu kayo na apam badu kayo na pam na tabna kayo na dharma jema na kayo na achum na kayo na aseng na kayo na bhajan na kang. Mana Esorgi why asigi khallu olag yang maram. Aduna yana mangal do kayo no, it's the word of God. Esorgi why ase mangal ne. Adu Khristada adu mangal ne. Christ and His word is a light through which the sin of darkness, works of darkness are to be exposed. Eikhoi gi standard ate. The standard is not our thinking, our intellect, but the standard is God's word. Esorgi why ni standard to expose sa manipagi. Esorgi why. Aduna kari hai ibung magi why aduna kari hai hiram sing asig matang na pap asig matang adu ka karamain hingani khuding mag sing adu. Adu itil na sung losilak pa sila. Eikhoi ibung mang hai basi kari no amambagi thabak adu thadok aga mangala khatang chang bugi da magtunate adubu amambagi thabak sing adubu uthok paglo na chat papunsi do chat kadawani aduga hairiba asile ko makata na yang apo oiba taragadi verse 13 adu mangala phonok matam da hiram khuding mak ubangame maramdi ubangame khuding mak asi mangalgi mapan verse 14 as the Paul 13 as the Paul na hairiba se kain haiba taragadi hairiba pap gi oiba thabak sing amambagi oiba thabak sing di phonok bangam go alma khagle adu mangal adu hairiba mangal adu eikhoi ipam da isor na pina bire Khristada utpire ma ki wai eikhoi leire adu na maram oraga ibung ma ki wai se pazaba nainazaba khangjaba asing pa na punsi hingjaba no matter kayam ko na Christian oire keno adu kayam ko na church karakin ibung ma ki wai se padaba adu ibung ma ki wai gi pa na punsi ba hingning da asing pa na toriba thabo khuding mak chang yengning da oiba da ga di adu gi mi adu na chale lamdi the most probably amambagi lamdi so na yado kaya na koi punsi karamba mong na kuna mangal asini karamaina phatabadu puthokani yes by preaching the gospel of what samdopagi mapan Esorgi achumba adugi mapan khalkimo onbagi mapan and number 2 eikhoi na sandoiba achumba adugi mapan hingbagi mapan we not only tell them what the truth is but we live by the truth that we tell adugi mapan amambagi thabaksing eikhoi na uthokadabani thajaba khuding mag aduna haje kai no eikhoi na khangbaduga eikhoi na hingbaduga eikhoi na nganglibaduga eikhoi na hingbaduga eikhoi na tambiribaduga eikhoi na chatlibaduga chatminaba mathau tai khangba ya Bible Genesis segine Revelation phawba pai bia theological ki degree MTH MDiv khangba ya theological ki jargon khuding ma theological ko pot khuding mak sil loim articulate to bia adugi mapal punchi hingdaba oiba targadi nama soiba mine do aduduna amambagi thabak uthokpa matamda pangal kaya there will be no moral authority if you don't do what you teach or preach or say to expose the works of darkness. Koi punsina wapa usma bagi mapana sirgi uhaina hai bagi mapana aduga kari koi punsi hing bagi mapana nupa nupi luhong basi luhong mana te karai dah Bible na aduga nupa luhong mana te nupi luhong basi luhong mana te adu ha me pap ne na ga ai nupa luhong oi bata ga where is the authority of that teaching like that chin thi bai sonia de nupa nupi la bi thabak je sonia de sandok pa adagi adugi theological background loina ma khangba theological arguments loina mak sa ba hiba adubu yengoi da bai dum yengba nupi ni pala la na bagi thabak adum tawba adu da karam haina amambagi thabak sin ko expose ko ngani adu si wang sang de chil naw sing tha sa bichil naw eikhoi mangal gi macha sing ni achumba do khang kai no khoi khangan be nangam so engona khangan de gi wang de nahak adu gi matung inai hingliba mira nahak na khangli Esorgi achumba duga nahak hoji hingliba punsimong adu khalona ra oiba da karam mafam da leibagi do you walk in light by exposing the work of darkness through your word and your work? Nangi wai nangi thabak na amambagi thabak adubu uthokliba mangagi machaw na mangala silip ni nahak nang sumi haga. Paul gi si sinsad matamda Christian kar yaram be Ephesians oh
ꯁꯦꯝꯗꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯊꯕꯛꯅꯤ ꯄꯥꯁꯇꯔꯒꯤ ꯊꯕꯛꯅꯤ ꯗꯤꯀꯟꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯈꯪꯖꯕꯗ ꯅꯠꯇꯦ ꯑꯩꯗꯤ ꯉꯔꯥꯡ ꯈꯛꯇ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯖꯔꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯆꯍꯤ 3 ꯈꯛꯇ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯖꯔꯛꯄꯗ ꯉꯥꯏꯔꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯩꯅ ꯈꯔ ꯀꯩꯅꯣ read verse 14 look at it ꯃꯔꯝ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯅꯍꯥꯛ ꯌꯥꯍꯧꯔꯣ ꯑꯗꯨꯒ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯉꯥꯏꯕ ꯀꯔꯤꯅꯣ ꯄꯣꯜꯅ ꯍꯥꯏꯔꯤꯁꯦ ꯄꯪꯉꯒ ꯂꯩꯔꯅꯨ ꯑꯗꯨꯒ ꯎꯏꯔꯒ ꯂꯩꯔꯅꯨ ꯑꯆꯨꯝꯕꯗꯣ ꯀꯔꯤꯅꯣ ꯎꯠꯂꯦ ꯇꯧꯔꯣ ꯍꯤꯡꯉꯣ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯟꯁꯤ ꯆꯠꯂꯣ so ꯃꯐꯝ ꯑꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗꯕꯁꯤꯡꯗꯁꯨ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯟꯁꯤꯕꯨ ꯂꯥꯏꯅ ꯂꯧꯊꯣꯛꯏꯕ ꯑꯗꯨ ꯃꯁꯥꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯅ ꯀꯧꯖꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨꯗꯁꯨꯅꯤ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕ ꯃꯄꯨ ꯑꯃꯁꯨꯡ ꯄꯨꯔꯛꯄ ꯑꯣꯏꯅ ꯊꯥꯖꯗꯕ ꯃꯔꯨꯞꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕꯗꯨ ꯄꯥꯞꯀꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏꯅ ꯍꯤꯡꯂꯤꯕꯅꯤ ꯅꯈꯣꯏ ꯄꯨꯟꯁꯤꯗ ꯑꯃꯝꯕꯒꯤ ꯃꯐꯝꯗ ꯂꯩ ꯑꯗꯨꯒ ꯅꯈꯣꯏ ꯑꯃꯝꯕꯅꯤ ꯅꯈꯣꯏ ꯄꯥꯞ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯈꯛꯇ ꯅꯠꯇꯅ ꯄꯥꯞ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯅꯈꯣꯏꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯅꯁꯥꯕꯨ ꯀꯟꯖꯕ ꯑꯃꯠꯇ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯇꯧꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯄꯥꯄꯤ ꯑꯣꯏꯕ ꯃꯔꯝꯅ ꯅꯈꯣꯏꯅ ꯇꯧꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯄꯥꯞ ꯂꯣꯏꯅꯃꯛ ꯄꯛꯏ ꯁꯝꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠꯇ ꯃꯣꯕꯨꯂꯦꯟ ꯇꯩꯔꯒ ꯃꯣꯕꯨꯂꯦꯟ ꯇꯩꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯒ꯭ꯂꯥꯁꯁꯨ ꯃꯣꯕꯨꯂꯦꯟ ꯇꯩꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯈꯨꯠ ꯃꯣꯕꯨꯂꯦꯟ ꯇꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯞꯁꯤꯅ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯍꯤꯡꯕꯤꯈ꯭ꯔꯦ ꯁꯤꯕꯤꯈ꯭ꯔꯦ ꯐꯨꯝꯈ꯭ꯔꯦ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕꯁꯦ ꯅꯍꯥꯛ ꯑꯃꯝꯕꯅꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯖꯔꯕꯗꯤ ꯅꯍꯥꯛ ꯁꯤꯕ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯖꯔꯕꯗꯤ ꯅꯍꯥꯛ ꯅꯣꯔꯣꯛ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯈꯪꯖꯔꯕꯗꯤ ꯅꯍꯥꯛꯅ ꯇꯧꯒꯗꯧꯕꯁꯦ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯧꯅ ꯈ꯭ꯔꯤꯁꯇ ꯃꯉꯥꯜ ꯑꯗꯨꯗ ꯂꯥꯛꯄꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯃꯍꯥꯛꯅ ꯃꯉꯥꯜ ꯑꯣꯏꯍꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯃꯉꯥꯜꯒꯤ ꯃꯆꯥ ꯃꯥꯟꯅ ꯀꯧꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯈꯟꯅꯗꯕꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯏꯆꯥ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯐꯪꯅꯕ ꯀꯔꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯁꯤꯔꯀꯥꯟꯗ ꯐꯪꯐꯝꯒꯤ ꯃꯣꯡꯐꯝ ꯐꯪꯅꯕ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯕ ꯁꯪꯒ ꯃꯌꯥꯝ ꯆꯥꯎꯅꯕ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯟꯊꯗꯕꯤꯗ ꯊꯣꯛꯄ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯤꯟꯅꯔꯅꯤ ꯍꯔꯥꯎꯔꯅꯤ ꯆꯥ ꯈꯔ ꯊꯛꯃꯤꯟꯅꯔꯅꯤ ꯆꯥꯛ ꯈꯔ ꯆꯥꯃꯤꯟꯅꯔꯅꯤ ꯍꯜꯂꯨꯌꯥ ꯑꯥꯃꯦꯟ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯔ ꯂꯥꯛꯑꯅꯤ ꯂꯣꯏꯔꯅꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯄꯥꯞꯇꯤ ꯈꯪꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯇꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯥꯞꯇꯤ ꯈꯪꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗ ꯑꯆꯨꯝꯕ ꯑꯉꯥꯡ ꯂꯣꯏꯅ ꯁꯦꯝꯗꯣꯛꯇꯕ ꯁꯦꯝꯗꯣꯛꯅꯤꯡꯗꯕ ꯃꯤꯁꯤꯡ मागी थोप आई थोप पाने खन मिसे अखोइ मरक याव ओइबा तागि नखोइदने हाइरिबसे तुमलिबा नाहाग याहुरो wake up hogolo na asibosingi martai hogolo mani na no hingliba punsi mahing adu isorgi aningbagi apambagi matungna punsi nate pap adu pap ni aseng mani natabani awoibani adugi punsi hingadu adu karam haina aseng nungsibada akhangkan baglona semdokpagi punsi aigi punsi da adu thajabasingbu punsi adu thajabasing nausing eikhoi Khristada nganbiro nising eikhoi gi ithakta Khristada nganbire maki wahai mapana maki animode khoida takpire maki tung karam hai ingani adu amambagi thapadu ekhoi karam haina laphokani amambagi thapadu karino angambagi thapadu karino mangal karam haina chakani adu amambagi thabak adu ekhoi karam haina gani khudimak ti Khristada ekhoi mathakta nganbigi mapana utpire ekhoi ithodi karino thasle an sache pap ni ngai dana lo boi bum se pap lum na lo se Esorna luba pot to luba lo Thajabagi punsi lu no se take your Christian life seriously. It's a matter of hell and heaven, eternal life and eternal damnation. Ibungo maha Khristada ekhoi mangal. Adu haiba mangal adu achumbane adu kore ha achumba duna nakhoi ning khata mandege the truth will set you free. Then sing now sing. Kaya sing mi tamin krabo wa pang sing. Eikhoi de koi bis kari ma ko bi mangal da chat na gi na. Karam haina amamagi thabok sing adu saruk yada bagi mapana adu gi ma ona taina ba amamagi thabok sing adu tambi ba tapi bagi mapana. Adu bi sila amana pap to matam da pap to gun adu khatana te kon to do kari gi da mak to adu pap ore ba do. Adu Esorgi wa kari hai bagi khudi mak sing adu tambi ba sung tapi ba gulana na to do. Adu ga eikhoi na high pop sing exposed over matam da mi sing adu mang na ba tak na bi kai na ba gi da mak na te achum bagi mangal aduna makhoi gi mathata ngalaga achum ba masung aram du khang ba galona na angan ba mangal adu pina biriba Khristada adu gi kan bi bagi pangal dom da du kan bi bagi mangal makhoi ko sing da
That's the aim. That's the end goal. To bring them to light so that they be saved and be light in the world. Eikhoi mangare phaba, eikhoi mangare naiba, eikhoi mangare chawa, eikhoi mangare khangba natte. Adubu mangal gi macha oinaba. Eikhoi ga loina mangal chatnaba. Aduga amambagi thabaksing punsi khairunabagi damakta. Adu hairu khudimsing ngamnabagi damak Isor ko marang haiba thajau pinabi. Pangal pinabi Esorgi thawai eikhoi gi namdu hingbi. Adun thadabising nausing mangal chatsi. Amambagi thabaksing adubu yaduna amusung uthoktuna. Maramdi eikhoi Khristada. Khristada mapana mangal sing. Eisor. Eikhoi ibon han mangal hana ko bibasi dam mag takatse. Mangal hin bibagi dam mag takatse. Eikhoi pangal lebina de dum hang eikhoi bu kan biben. Eikhoi mangal ko biben han ramsin na bu takatse. Prabhu kari gu matam da eikhoi amambagi thabaksing da sarup yaki gu matam sing eikhoi apangba amasung pap sing dam de kokti. Prabhu ko imer thajai punsi asib line laru basing at si mathapi ibungon hang nam ke thokan bi. No thajai punsi lum lohon bi nang tungin ba marun lohon bi. Adu ko imer thajadabasingbu dam de prana to Prabhu makhoi bu kan bi na ki apwa paw gi mangal adungan bi. Makhoi papi nyam sung kan jabang ngam de Khristada pala kan biu ngam no ko khang bi. Adu thajai ga boy Prabhu ko imer Prabhu Isor na ki mangal sa na bi dam nang ogo pangal de khoina. Eikhoi mateng pangwe ko mangal sa than bi adu eikhoi. Naknas na pasi Khris ki sakam din on top like sa pathan bi. Prabhu Isor ko musing sing na pa. Eikhoi de na ha ki min hena chaw voice. This Khris in Amen.